Kuki naha ama heroin number 4 kg 1.296 ka kona na fare. Ngarang Churachandpur Police Station gi team amana thiba humbagi thabak chathabada Churachandpur Police Station na konba Gauchin ko Bank maya da laiba Venus Hotel maya dagi Kuki naha ama number 4 kg 1.296 ka kona na fare hairi heroin number 4 ka kona na farba Kuki naha asigi maming Letminthang Kungamapan kawi Laifam na Chandel District ki Sayajang Village jagini miyoi asina tongan ba soap case Chamagani da haptuna purakpa heroin number 4 kg 1.296 asi fagat pangamkhibani miyoi asidagi 4-wheeler ama Aadhaar card ama loina na mobile phone amasu recover tauba ngamle hairi nakalamaromda Myanmar romdagi pusilakpa oigani haina chingnaba heroin powder ga kona na Assam macha ama security force na fagat pangamkhre police tagi fangba pawgi matung ina farba miyoi adu Assam gi Tamulpur Baksa district ki manung chanba Tamulpur police station na konba Khandikar village tagi chahi kuntra humdoi shuraba Abdul Rauf Khan kawi hairi Imphal More lambi ke Tengnopal da security force na achat awok taw miyoi sing khamduna check tawbada tungan ba sapon kef taragama panda haplaga purakpa heroin powder gram chani ga manga rom ga konana Abdul Rauf Khan fakibani hairi Masa mathanda nongmai kapsin jabadagi CRPF personnel ama laikanakre CRPF personnel ama masada issue tawba service rifle ama na mamaida kapsin jaduna sijana bohonaramle ma khauji rims hospital laikanari prestam phangba pawgi likuna magi matungina thawdo asi ngarang ayu anganba chawrang na pung 3:45 rom tabada Nonei police station gi manung chanba thangtekta leiba 86 suba CRPF B company gi camp ta thokibani hairi masa matanda nongmaina kapsin jaduna sijana bohonaram liba CRPF personnel adugi maming W Borbabu Nipuganipan apokpa ibo bikawi Kaching district ki Waikok PS ki manung chanba elang kangpok pi makhalai kai degini pawgili khuna sina hai babu Borbabu na masada issue tawbam insas rifle amana ma ki mamai gi yetlom thangmana kalda kapsin jabani ma pu khudakta rims hospital da pukhatlaga mathau taba operation sing pangthokre Nongmai maru aduna ma ki yetlom thangba chairung da panbadagi segaire adubulaibak fabadagi skull amasung brain gi sarukti sokhogdabadagi kahena nungsa thiningai di oidre hairaduna none PS na thawdo adugi matangda case ama register tawkhre hairi Israel na Yemen gi sana international airport alandakre Miyoi kungama thoirom sokre Israel na Yemen gi konung sana da laiba sana international airport air strike chathakre haina Israel Defense Force IDF na phongdorakre IDF na chathaki ba air strike aduda suji militant singi machang mathum sing mangta ki haina phongdorakre Israel na air strike chathadringai gi mangoina na airport aduda lairiba miyam bo handokina ba IDF na phongdokhibaga loina na karigoma miyam adu handokta bataragadi mafam aduda khudongthiba mayok nagani haina su akan macheksin warol thamki hairi Mamang chahi gi December da so Israel na sana gi international airport air strike chathaduna ti militant singi machak matum sing ama ta thoan krabani Israel gi maroi ba airport ama da hokiba no maijing da Yemen da laiba Houthi militant group sing na misal kapsin duna landaba gi pakhum oina Israel na Yemen gi airport asi da air strike chathaduna landarakibani hairi Yemen da laiba Houthi na luching balai ngak ta health ministry gi wangang loi NEISALLE Albahi na Israel na airstrike chatharakpa adu da yamdrabada miyoi kungama thoisoki hairi IDF na phongdorakpa warol amada sana international airport asi Houthi militant sing na makoi gi kusukulai sing mafam amadagi amada puthok pusin tawbada sijinai hairi IDF na Hudeida port amasung Hudeida gi nongpokta laiba Basel cement factory dalanda chathaduna Houthi militant sing da chawna amada thoan ki hairi Port asi Houthi gi pochai puthok pusin tawbagi mafam oibada natana Iran gi khusukulai sing port asi dagi puthok pusin tawi hairi Indus Water Treaty India na laksin khibadagi Pakistan da chain of Thourang dagi ising yamna hanthana phangadauri India amasung Pakistan gi marakta laiba treaty India na handakta Kashmir gi Pahalgam terror attack ki matungda laksin ba horakpadagi Pakistan lomda Chennaba Thourang dagi fangliba ising gi saruk adu India gi Balhi Har amasung Salal Dam sing thingjin badagi yamna hanthana phanglakadari maduna maram oiraga hana phanglama isengi changdi chada kungamathoi handak lakadoriba kharif season da hantaraba yari Indus River System Authority Advisory Committee gi mifam amangasi Islamabad cha laiba committee asigi headquarter da Sahid Chada Muhammad Sabir na chairman oiduna pangthoki maduda makhoina panbada India na isengi khongjil adu thingjilakpana kharif season horakpa matam May thadagi June loinana season adu loisilakpa June 18 dagi September matamda isingi saruk yamna tangai fadana matam oiribani
Hauzik hantaragli ising chang asi makha thana asumak leirabadi Pakistan ki tongan tongan hiram kayada awaba mayoknagadoribani 1960 da kuyek pinakiba Indus Water Treaty adu India na suspend tawbadagi leba anigi marakta chawna ungkhanabagi thabaksingi manungda ama oiribani New Delhi da leiriba Pakistan Embassy ki Defense Military Naval amasung Air Advisor singi officials sing CHELLE amagi manungda India thadoknabasu mamangda khanganba leikrabani Madugi paukhumda Pakistan dagi India ki official sing masing hanki Home Ministry na RK Ranjan yauna Union State Minister oiramba miyoi taraga mapanda piramba security lauthoknaba khangankre Union Lengakta Minister of State oiramba Manipur ki RK Ranjan yauna BJP ki miyoi taraga nipan amasung Lok Jan Shakti Party Ram Bilas ki miyoi amada piba security sing lauthoknaba Ministry of Home Affairs na khangankre haina Pau agency amana report tawrakre report segi matungina security lautolaga daba Union Minister of State oiramba miyoi taraga mapan gi lista External Affairs amasung Education Ministry da State Minister oiram kiba RK Ranjan gi ming serial number manga da yauri Home Ministry ki thaba asi Delhi Police ki maikaidagi Ministry asi da Union State Minister amasung MP oiramba singda makata na security pi haibagi report ama miyoi sing adugi maminga konana pikhalakpadagi ministry na kupna yengsilaba matungda makata na security pi dina makhangalakibani hairi adumoina mag Union Minister oirambi Srimati Irani da piriba security singdi makata na tha taruk sangdoktuna pikhinaba Home Ministry na pauktak pikre hairi terrorist na attack tawrakpa yai haibagi pau fangbadagi PM gi Jammu khongchat cancel tawkhibani kharge Mamang thagi kungani thoida Jammu and Kashmir ki Pahalgam da thokiba terror attack adugi mangoina na Prime Minister Narendra Modi na Jammu da Chennaba Thourang Thourmlaba matung asigumba terrorist nge attack ama torokpa yai haibagi intelligence ki pau fangbadagi PM na maki khongchat adu nongju nungsagi phibam da taishinaraga cancel tawkibani haina ngasi Congress President Malik Arjun Kharge na phongdokre Malik Arjun Kharge na hai Pahalgam terror attack thokringai numit humni gi mamangda asigumba terror attack ama torokpa yai haibagi Intelligence report PM da yohan ki haiba yakhanaba pau fangi Chandra lengang na intelligence ki asoiba lei ki haiba hajarabasu asiguma thawdo thorakpa yai haiba gi pau fanglabadi numit adu fawbada action amata lokalamdriba karigino hangki Panbe abadi mamang thagi kunga marida Center lengang na security amadi intelligence ki oiba asoiba lei ki haiba yajakraba matung opposition gi luchingba singna asoiba sing asi thidoktuna action lokhat kadabani haina takchinna lakhibani Intelligence report ki matung inadi terror attack asi PM ki Jammu khongchat tawnaba Thourang tawkhibani hairi UN Security Council ki mifamda Pakistan da aruba wahang kaya hangkre Pakistan na budget da ngaksel ki senfam chada 18 hengat kadawri Bilawal Bhutto na India ki ingtapa puraknaba wafam thamkre Jammu and Kashmir ki Pahalgam da terrorist na lamkoiba yauna miyoi kunga daru hatkibabu malengi miyam yaningdaba wafam phongdoknaringai cherakta United Nations US Security Council ki mifamda terrorist na chathakiba attack adugi matangda Kupna khanakibaga loinana council adugi member laibak singna Pakistan ki mathakta aruba wahang kaya hanglakre Security Council ki mifam adu manhole pangthokpagi mahuta tonganba ka amada pangthokkibaga loinana Security Council na mifam aduga mari leinana wafam amada phongdokkhide UN Security Council ki mifam aduda council aduda yauriba member laibak singna Pakistan ki mathakta wahang kaya hangkibaga loinana India ki marakta ingtapa thamnaduna afaba mari thamnana basupoktak pikhi UN Security Council ki member laibak taraga manga gi mihut singna karigumba wafam amata phongdokhidrabasu Pakistan na makhoi gi mathau mapung phana tawri haina phongdokhi Pakistan hauze UN Security Council da non-permanent member oiba laibak singi manungda amani UN Security Council ki mifam adu Pakistan na Greece ki president da haijarakpadagi ngarang pangthokibani hairi mifam adu da tongan laibak singi diplomat singna India amasung Pakistan ki marakta mungnariba singtoknaba wafam sing phongdoknaki Mifam Maduda Saruyakiba Department of Political and Peace Building Affairs and Peace Operation Middle East amasung Asiagi Assistant Secretary General Khaled Muhammad Khiari na ungkhatnariba sing wari watai sanaduna ingtapagi lambida puraknaba honagadabani haiki nakalamaromda ngasi Pakistan ki chungsinaba laingang na hangaksel gi thabak thoram singda khumang chawsinabagi damak budget da chada taragani pan henganaba wari flawkre haina agency na phangba paw amana phongdorakli India amasung Pakistan ki marakta chawna muknaringai cherak asida lupa trillion 2.5 mathangi budget ta ngaksel gi thabak thoram da hapkatoriba asina Pakistan ki ngaksel gi lamda khumang chawsilagani hairi Pakistan People's Party PP gi chairman Bilawal Bhutto Jadari na industrial gi isingda akaiba piraklabadi nai tanagani haina kihan khanganbagi wafam phongdokraba matungda India ga ingtapa puraknaba wafam thaumkibaga loinana laiba asi ningkhatamnabagi lanthengda pukning changi adumakpu ungkhatnabagi matangdadi lumna laude haiki Pakistan gi National Assembly da ngasi pikhiba warol amada Bilawal Bhutto na laiba asi terrorism gi victim oire
ꯑꯗꯨꯃꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯇꯦꯔꯔ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯤ ꯅꯠꯇꯦ, ꯏꯟꯗꯤꯌꯥꯅ ꯏꯪꯇꯞꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯝ ꯇꯧꯗꯅ ꯏꯪꯇꯞꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯕꯤꯂꯥꯋꯜꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁꯥꯔꯆ ꯑꯣꯄꯔꯦꯁꯟꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯜꯍꯧꯕ 12ꯒ ꯀꯣꯟꯅꯅ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯡꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯩꯔꯥꯎ ꯋꯥꯡꯈꯦꯝꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ KCPPWGꯒꯤ ꯂꯥꯟꯃꯤ 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯂꯥꯜꯍꯧꯕ 3 ꯑꯗꯨꯗꯤ ꯇꯦꯟꯊꯥ ꯈꯨꯟꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯔꯕꯤꯆꯟꯗ꯭ꯔ ꯁꯤꯡ, ꯑꯦꯂꯥꯏꯁ ꯄꯥꯋꯔ ꯃꯉꯥꯡꯆꯥ 30, ꯊꯧꯕꯥꯜ ꯂꯧꯊꯣꯛꯄꯝ ꯁꯥꯡꯗꯕꯨꯡꯗꯒꯤ ꯌꯦꯡꯀꯣꯛꯄꯝ ꯄ꯭ꯔꯦꯝꯆꯥꯟ ꯁꯤꯡ, ꯑꯦꯂꯥꯏꯁ ꯆꯤꯡꯁꯥꯡꯂꯥꯛꯄ 22 ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯁꯥꯕꯜꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯕꯤꯀꯥꯁ ꯁꯤꯡ 32 ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ AK ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ 1, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 3, A1 ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ 1, ꯃꯔꯨ 5, M4 ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ 1, SL ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ 1, ꯃꯔꯨ 5, 303 ꯔꯥꯏꯐꯜ 1, ꯃꯦꯒꯖꯤꯟ 1, ꯃꯔꯨ 30, ꯋꯥꯌꯔꯂꯦꯁ ꯁꯦꯠ 1 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯐ꯭ꯔꯦꯟꯆ ꯀꯣꯂꯣꯅꯤꯗꯒꯤꯅ KCPPWGꯒꯤ ꯂꯥꯟꯃꯤ 4 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯡꯄꯨꯔꯦꯜ ꯂꯩꯀꯥꯏꯗꯒꯤ ꯋꯥꯍꯦꯡꯕꯝ ꯕꯤꯃꯣꯜ ꯃꯩꯇꯩ, ꯑꯦꯂꯥꯏꯁ ꯂꯨꯋꯥꯡ 15, ꯃꯣꯡꯁꯥꯡꯉꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯦꯟ ꯁꯥꯡꯕꯝ ꯁꯟꯖꯅꯥ ꯗꯦꯕꯤ, ꯑꯦꯂꯥꯏꯁ ꯁꯤꯂꯩꯃ 15, ꯏꯆꯝ ꯈꯨꯅꯧꯗꯒꯤ ꯍꯧꯖꯤꯛꯅ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯂꯩꯔꯛ ꯂꯦꯟ ꯅꯝꯕꯔ 8ꯇ ꯂꯩꯕ ꯁꯦꯟꯖꯝ ꯖꯦꯝꯁ ꯁꯤꯡ 30 ꯑꯃꯗꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯈꯥꯝ ꯂꯩꯔꯛꯇꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯇꯔꯨꯟ 12 ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯄꯤꯁꯇꯣꯜ 2, ꯃꯦꯒꯖꯤꯟ 2, ꯃꯔꯨ 1, ꯗꯤꯃꯥꯟ ꯂꯦꯇꯔ 5, ꯃꯣꯕꯥꯏꯜ ꯍꯦꯟꯗꯁꯦꯠ 5, ꯑꯙꯥꯔ ꯀꯥꯔꯗ 2, ꯍꯦꯟꯗ ꯒ꯭ꯂꯣꯚ 3, ꯀꯦꯃꯣꯐ꯭ꯂꯦꯒ ꯇꯨꯄꯤ 1, ꯇꯨ ꯋꯤꯂꯔ 1, ꯋꯥꯂꯦꯠ 1, ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 70 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯑꯣꯡꯕꯨꯡ ꯀꯕꯨꯏꯈꯣꯜ ꯃꯅꯥꯛꯇꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯂꯥꯜꯍꯧꯂꯨꯞ PLAꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟ, ꯑꯦꯂꯥꯏꯁ ꯁꯣꯃꯣꯔꯖꯤꯠ 35 ꯀꯧꯏ, ꯈꯨꯔꯥꯏꯀꯣꯡꯄꯥꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ ꯃꯔꯨ 9 ꯌꯥꯎꯕ 9mm ꯄꯤꯁꯇꯣꯜ 1, ꯃꯔꯨ 5 ꯌꯥꯎꯕ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯕ 9mm ꯄꯤꯁꯇꯣꯜ 1, ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 1, ꯗꯤꯇꯣꯅꯦꯇꯔ 1, ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯁꯤꯂꯤꯡ ꯕꯦꯒ 1 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯡꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯁꯨ KCP ꯑꯄꯨꯟꯕ ꯂꯥꯟꯃꯤ 2ꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯑꯖꯤꯠ ꯁꯤꯡ, ꯑꯦꯂꯥꯏꯁ ꯀꯂꯥꯃꯨ 19, ꯑꯃꯗꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯍꯩꯇꯨꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯉꯥꯏꯔꯝꯕ ꯃꯩꯇꯩ, ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣ 19 ꯀꯧꯏ꯫ ꯃꯈꯣꯏꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2, ꯁꯤꯝ ꯀꯥꯔꯗ 3, ꯑꯙꯥꯔ ꯀꯥꯔꯗ 1, ꯋꯥꯂꯦꯠ 1, ꯄꯥꯟ ꯀꯥꯔꯗ 1 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ KCPPWGꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏ, ꯀꯩꯕꯨꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯅꯕꯝ ꯔꯇꯟ ꯁꯤꯡ 70 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ 2, ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ KCP ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯉꯥꯡꯆꯤꯡ ꯀ꯭ꯔꯣꯁꯤꯡ ꯃꯅꯥ MSPDCL ꯄꯥꯋꯔ ꯍꯥꯎꯁ ꯃꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯈꯦꯜꯂꯝꯕꯝ ꯏꯕꯣꯆꯧꯕ ꯁꯤꯡ, ꯑꯦꯂꯥꯏꯁ ꯗꯨꯝꯕ 91 ꯀꯧꯏ, ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯃꯈꯣꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯊꯧꯔꯥꯡꯅ ꯃꯤꯌꯥꯝꯕꯨ ꯉꯥꯎꯍꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯍꯤꯡꯁꯥꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯝꯕ BJPꯒꯤ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯁꯨ ꯁꯦꯟꯇꯔꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯅꯝꯐꯨꯗ ꯐꯝ ꯊꯥꯗꯣꯛꯍꯟꯗꯨꯅ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯁꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯗ ꯊꯝꯗꯨꯅ MLAꯁꯤꯡꯗ ꯄꯤꯔꯝꯕ ꯁꯛꯇꯤ ꯄꯨꯝꯕ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯆꯨꯞꯂꯤ ꯄꯨꯝꯕ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯁꯦꯟꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯔꯒꯗꯧꯕ ꯑꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯇꯨ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯀꯤ ꯊꯕꯛ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ꯑꯃꯗꯤ ꯀꯣꯇꯨꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯂꯥꯎꯊꯣꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯃꯨꯛꯅꯕ ꯑꯃ ꯊꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯤꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯈꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯑꯃꯁꯨ ꯃꯩ ꯆꯥꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯛꯄ ꯂꯦꯞꯈ꯭ꯔꯦ꯫
Thourang asi mai pakhidraba matung hojik state asida thokliba Kuki josingi separate administration natraga union territory gi demand asina chahi ani mapung phaba numita tampaki tongan ba mafam singda leiriba CSO singna tongan ba theme singda ningsing thoram pangthoknaki aduga chingdana thingba yaudana separation demand day thoram pangthokpada natuna security gi uniform setuna phongna afaba makhalgi nungmai phabo paiduna gun salute piki thawong adu pendaba su phongdoknarakpadagi maming khaki oina chenariba mioi sing adugi mathakta FIR ama lokhatuna thijinba hokre asigoma Kuki jo singi phanglaroidaba manglan asina lamdam asida mausagi fibamda hanjilhanba haibasi karamba matamda oithokani haibadu tamba ngamdri maraksida miyamgi luchingbadi saba aduga matikti chadaba ikai khangdaba luchingba singna mafam matam amadi tanja chadana anawba lenga ama semnaba honari makoina chathariba khongthang asi miyamnadi nokningba haibadu oiri loinena kari khongchet kino haiba hangdana North East ki BJP gi in charge Sambit Patra numinini gi khongchata Manipur da laklamle Maang hek lakpaga Churachandpur da chatki Churachandpur dagi halaklaga ex-CM and Biren unaki amadi kangpokpida amuk chatli kari tawba chatlibano haibadusu miyamda khanghande amana haigani amana amuk ama haigani chap chaba khangba ngamde adubu kangpokpidadi separate administration gi memorandum amuk hana Sambit Patra da pisin ki haibagi pau lairi Sambit Patra gi khongchat ase yamna wahanthok leibano haibadusu khangba ngamde adubu ma ki khongchat asina hojik leiriba state ki irang asida natraga political gilamda ahongba ama purakani haibadudi thajaba ngamde miyamna su nainabiro